KNO KNA ꯒꯤ ꯈꯨꯠꯂꯥꯏ ꯂꯩꯅꯅꯕ ꯄꯣꯄꯤ ꯀꯜꯇꯤꯚꯦꯇꯔꯁꯤꯡꯗ OPM KG ꯑꯃꯃꯝ ꯗꯣꯅꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯏꯪ ꯁꯣꯛ 2009ꯗꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯊꯝꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNO ꯑꯃꯗꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ KNAꯅ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯅꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ OPM KG ꯑꯃꯃꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ KNO ꯑꯃꯗꯤ KNAꯅ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯈꯨꯡꯒꯪꯁꯤꯡꯒꯤ ꯆꯦꯌꯔꯃꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯋꯥꯐꯝ ꯑꯁꯤ ꯈꯪꯍꯟꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ 3rd ꯕꯠꯇꯥꯂꯤꯌꯟ ꯀꯨꯀꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯁꯤꯅꯥꯏꯒꯤ ꯖꯣꯏꯟꯠ ꯐꯥꯏꯅꯥꯟꯁ ꯃꯣꯔꯤꯁ ꯀꯨꯀꯤ KNO KNA ꯑꯃꯗꯤ ꯄꯥꯎꯃꯤꯂꯦꯟ ꯀꯨꯀꯤ KNO KNAꯅ ꯈꯨꯠꯌꯦꯛ ꯄꯤꯕ ꯌꯥꯎꯔꯤ꯫ ꯀꯨꯀꯤ ꯈꯨꯡꯒꯪꯁꯤꯡꯒꯤ ꯚꯤꯂꯦꯖ ꯆꯦꯌꯔꯃꯦꯟꯁꯤꯡꯅ ꯊꯥꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯗ ꯄꯣꯄꯤ ꯊꯥꯗꯨꯅ ꯁꯦꯟꯗꯣꯡ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗ KNO KNAꯒꯤ ꯇꯉꯥꯏꯐꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩꯅꯕꯒꯤꯗꯃꯛꯇ OPM KG ꯑꯃꯃꯝ ꯗꯣꯅꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤ ꯈꯨꯡꯒꯪꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯄꯤ ꯊꯥꯗꯨꯅ ꯁꯦꯟꯗꯣꯡ ꯇꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯇꯉꯥꯏꯐꯗꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯗꯒꯤ ꯃꯥꯡꯖꯧꯅꯅ ꯄꯥꯔꯃꯤꯠ ꯂꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯗꯒꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕꯒꯤ ꯄꯥꯔꯃꯤꯠ ꯂꯧꯗꯅ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯇꯧꯕ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯐꯥꯏꯟ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅꯁꯨ KNO KNAꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯁꯣꯛ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯊꯥ 10 ꯍꯦꯟꯖꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯍꯟꯕ ꯏꯔꯥꯡꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫